Malemda senmitlongi lamda mangjil thana chatiba leibaksingi manungda Bharatsu ama oiri. Leibak asi henna chawkhatpa amadi afaba senmitlongi maikaida khongjil yangna changsinba ngamnanaba kendrada chahi 12 lengak paibada NDA sarkarna tongan-tonganba thausil thorang kaya paikhatli. Englishing ani 16 da Bharat asi malemda sel thumgi phibamda khwaidagi sothaba leibak mangagi manungda chalami. Adum oinamak NDA sarkar laklaba matung senmitlongi phibam phagatpada natana atai hiram kaya dasu ahongba kaya uba phangli. Pradhan Mantri Narendra Modi na luchingba lengak asina leibak asida afaba awonba kaya puraknaba hotnabada paikhatpa thausil thorang singi manungda tax reform su amani. Haujik aikhoina khangliba tax ki system asi haukiba chahi kharagi mamangda leramba tax system adudagi chauna awonba uba phangli. Masiga iroinana Digital India mapung phanaba sarkarna Goods and Services Tax GST na chingba awonba kaya puraktuna mapung phana chawkhatpa leibak Biksit Bharat 2048 oiba ngamnaba hotnari. Aduna leibak asida lakliba tax ki awonba amadi haujik chatnariba GST asigi matangda wari sananaba Akashvani Imphal ki studio da CGST Imphal Commissionerate ki Superintendent Arambam Dhaneshwar lengsinduna leire sarbu taramna okchari. Aigi maikaidagi so All India Radio bu thagatpa phongdoksari maramdi sigumba achauba tanja amakak pibibagi damakta. Sir, ngasigi program si haudokpo oina ahanbada tax haibasi miyamda mamuttana karino haibatu khara thambiyu aduga tax reforms haibasiga GST ga kari mari lingnabage haibatu thambiram. Hoi yamna nungai tax haibasi mayamgi bab tananaba tax haibasi akhoigi Bharat ta chanariba tax makhan mayam ama leibasi manungda chawrakna ani thongna khaidokpa yai amana direct tax haibama amana indirect tax haibama. Direct tax haibasina mayamna khangnariba akhoigi income tax hariba tax aduni aduga indirect tax haibasina ai isamak department adudagi lakshariba GST loina na customs duty na chingba adugumba taxing sibo indirect tax kawi. Direct tax amasung indirect tax anigi khenabasi Smain tobuni direct tax haibasina ngasagi income tax na isana tanjaba landudagi sarkar na semba chang amada yengaga mana piba slab to gi matung ina piba tax tubo direct tax kawi aduga indirect tax haibasina GST gumba customs duty gumba sina customer akhoidagi pot ama leiba yonbada logiba tax ki saruktu ngasagi lawriba khombiriba dukandar natraga tax tubu lawriba service provider hairgasu khangnaba makoina customer singdugi behalf ta government da deposit tawe haidana masibu indirect tax haina mayamda khanganbada su line naba haibiyai aduga indirect tax haina khangnariba khwaidagi maru oiba Bharat ki income da 50% dagi hena chauna contribution tawriba asigumba tax asi 2017 gi first ki July dagi sanaba hoki Hariba tax asi sanaba hodringaida tongan makhan gi taxing leirami samna harabada center gi oina central excise tax haidi pochai sungbada puthokpada loba tax service tax loina state ki site gi su value added tax CST na singba tongan ba taxing leirami hariba tongan ba taxing sina akhoigi Bharat ki nagarik singda achauba chaitheng amakhakti arumba amakhakti pubudongna oibadagi hairiba hauzik leiriba NDA government sina horakpadagi hairiba tax ki polum mayam adubu amakhaktang oina one nation one tax haibagi logic ta GST na tongan ba taxing dubu punsillaga Bharat pumbagi amakhaktang oiba tax haidana implement tawba hoki 2017 dagi masidagi kayamuk yamna ahongba purak age haiba matamda ngasidi 25-26 ki oina Bharat punbagi GST na piba economy da contribution se 22.28 lakh crore gi revenue collection tawraga India government da piba ngame loina na masina kanaba piba si pikraba state Manipur gumbada hanadagi revenue haibadi tax ki collection si am nemjaramba state singsida consumer base tax oirapadagi haibadi pothokti puthokpa leijadaba adubu sijinnabagi changdi wangba state kumba Manipur dadi masina akhogi revenue da haidi tax collection da achauba kanaba ama pi Sir makha chathacharakpa oina GST haibasi kana na lawgadabano aduga GST registration sina kari kanaba pibage haibadu umtang thambiyu.
Hoi, yam kanaba question ni haibadi GST registration si kana na lawgadabano aduga GST registration lawba singsina kari kanaba lawba yagadage haibadu ko ai haijarake. GST registration si Bharat pumbagi oina turnover ki limit ama khaklei. Turnover ki limit se pot leiba yonba tawriba koigi business tawba singsina 40 lakhs ki turnover haibadi April ki tang amadagi horaga financial year amada magi turnover duna 40 lakhs head cross to butaragadi ma GST registration si lawro haibani aduga service provider amana Bharat pumbagi oina magi turnover do 20 lakhs head cross to baga GST ki registration si lawro haibani aduga Manipur gumba specified state kharagi oina pot yonthok yonchin tawriba business to basing sigi makoi gi turnover se 20 lakhs head cross to baga GST registration lawro haibani aduga service provide tawriba singsina 10 lakh head cross to baga GST ki registration se lawro haibani aduna takpadi GST haiba tax se aina ngasai mamang da haigiba dumaina registration lawdaba kanagumba amana GST haiba tax se khongot pa yade ngasai gi GST registration lawraba mi si khaktana taxpayer haina koina khangnaba makhoi khaktana GST haiba tax se customer sing dagi collect to bayai aduga amuk GST registration lawbagi kanabasina ngasai gi business ama tawba taragadi mana business to business tarukma matamda haidi business haibasi makal ani thokna yengba yai masi matangda business to business haibama business to customer haibama haidi aina lairugdoriba pot adu kanagumba atopa business tawba mi amada amu yonba haibama atopa amana aina lairuriba pot tu kanagumba sizinagadoriba consumer haina koina kauba mangonda yonbagi business tawbagi moong habam aduna moong ani si tarukma matamda aina ngasai business tu taunanaba lawruriba potu madudai amu already pigraba GST ki portion du aina business amuk tawgadoribnina ngasai gi pigiba GST ki portion du aina ITC haidana input tax credit haidana kanaba achowa amakak pange madugi kanaba ITC duna aina hayeng customer dabu yole natraga kanaguma business tawba amadabu pire madugi matamduda aina amuk tax oina piba matamda madugi ngasagi ahanbada pigiba GST ki portion duna changakpa ITC hariba input tax credit hariba component duna aina tax oina pibada muk sijinaba yai masini GST ki khwaidigi kanaba business tawbasingda kanaba portion haragadi nungaije ngasai GST registration tawbada kari kanaba piba kanana tawgadagi haibagi matangda sarna wafam khara thambire masigi makha tarakpadadi sir leibak sigi senmitlonda GST sina piba kanabagi matangda su khara thambiu hoi yamna kanaba khogi nauna business tawriba singisu yamna kanaba question ni ahongba mayam ama purakpasigi marakta mamangi chahi da khogi phamkiba GST council meeting gi matung ina achauba ahongba mayam amakak purakre GST council na pirakhiba achauba kanaba singsina directly amasung indirectly nauna business tawge na tholakpa loina na India gi economy da achauba ahongba amakak puraknabagi damakta pandam amaga loina na council gi amendment sing haidi ahongba mayam amakak puthoraki ahongba mayam sing dugi markta samlapna hairabada ahanba ahongba si mamangda lairamba tongan ba tax ki rate si hausik niyom gi matung ina aroibada puthok ningbasi tax ki rate si ani khaktangda haibdi 5% ga 18% khaktangda purakpasini adubu maduna loirabra haibdi hausik makshu madudagi ahongba mayam amu puraknaba honari 5% amasung 18% sigi mathakta 40% gi slab amakhaksu thammi haibdi madugumba item sing haibadi maduduna akhoigi society da yamna ka hena kanaba pidaba item sing samna harabada tobacco product na singba cigarette na chingbada aduga akhoigi drinks na chingbada piba tax ki rate sina 40% da thammi ko masida natana GST 56 council GST meeting na piba ahongba achauba ahongba ma hairagadi ngasagi rate si handara abanina hana 18% oramba 28% oramba loina na akhoigi numit khudingi sizinabada changadaba potlam singi tax ki rate ta GST ki rate ta achauba ahongba ma purakpa haibadi anambana akhoigi essential items singda 0% da putharakiba maru oiba items singda 5% da handarakiba maduna economy gi angle da yenguraga su
ꯑꯩꯈꯣꯏꯒꯤ ꯁꯤꯇꯤꯖꯟꯁꯤꯡꯁꯤꯅ ꯄꯣꯠ ꯆꯩ ꯂꯩꯕ ꯉꯝꯕꯒꯤ ꯆꯥꯡꯁꯤ ꯌꯥꯝ ꯋꯥꯡꯈꯠꯂꯛꯑꯦ ꯆꯥꯗꯤꯡ ꯇꯧꯕꯒꯤ ꯆꯥꯡꯁꯤ ꯌꯥꯝ ꯋꯥꯡꯈꯠꯂꯛꯄꯁꯤꯅ ꯄ꯭ꯔꯗꯛꯁꯟ ꯍꯥꯏꯕꯗꯤ ꯄꯣꯠ ꯄꯨꯊꯣꯛꯄꯒꯤ ꯆꯥꯡꯗꯁꯨ ꯑꯆꯧꯕ ꯗꯤꯃꯥꯟ ꯑꯃꯈꯛ ꯂꯥꯛꯑꯦ ꯍꯥꯏꯕꯗꯤ ꯂꯩꯅꯅꯕꯒꯤ ꯗꯤꯃꯥꯟꯗꯣ ꯋꯥꯡꯈꯠꯂꯛꯑꯕꯅꯤꯅ ꯄꯨꯊꯣꯛꯅꯕꯒꯤ ꯗꯤꯃꯥꯟꯁꯨ ꯋꯥꯡꯈꯠꯂꯛꯑꯦ ꯃꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯀꯣꯅꯣꯃꯤꯗ ꯑꯆꯧꯕ ꯀꯥꯟꯅꯕ ꯑꯃꯈꯛ ꯄꯤ ꯂꯣꯏꯅ ꯂꯣꯏꯅꯅ ꯌꯥꯝꯅ ꯐꯖꯕ ꯍꯥꯏꯕꯗꯤ ꯁ꯭ꯃꯣꯜ ꯁ꯭ꯀꯦꯜ ꯏꯟꯗꯁꯇ꯭ꯔꯤꯅꯆꯤꯡꯕ ꯃꯆꯥ ꯃꯆꯥꯁꯤꯡꯁꯤꯗ ꯅꯧꯅ ꯕꯤꯖꯤꯅꯦꯁ ꯇꯧꯒꯦꯅ ꯊꯣꯛꯂꯛꯄꯁꯤꯡꯁꯤꯗ ꯑꯆꯧꯕ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯃꯈꯛꯁꯨ ꯄꯤꯔꯦ ꯍꯥꯟꯅꯗꯒꯤ ꯔꯦꯠ ꯋꯥꯡꯉꯝꯕ ꯍꯦꯟꯂꯨꯝ ꯑꯦꯟ ꯗ ꯍꯦꯟꯗꯤꯀ꯭ꯔꯥꯐꯠꯁꯄꯨ ꯑꯣꯏꯔꯣ ꯂꯦꯗꯔ ꯄ꯭ꯔꯗꯛꯁꯄꯨ ꯑꯣꯏꯔꯣ ꯀ꯭ꯂꯣꯠꯁꯄꯨ ꯑꯣꯏꯔꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯐꯤ ꯔꯣꯜꯒꯤ ꯑꯥꯏꯇꯦꯝꯕꯨ ꯑꯣꯏꯔꯣ ꯃꯁꯤꯗꯩꯗ 5%ꯗ ꯍꯟꯊꯔꯛꯄꯁꯤꯅ ꯑꯆꯧꯕ ꯀꯥꯟꯅꯕ ꯑꯃ ꯄꯤꯕꯗ ꯂꯣꯏꯅ ꯂꯣꯏꯅꯅ ꯅꯧꯅ ꯕꯤꯖꯤꯅꯦꯁ ꯇꯧꯒꯦꯅ ꯊꯣꯛꯂꯛꯄꯁꯤꯡꯁꯤꯗꯁꯨ ꯑꯆꯧꯕ ꯏꯅꯣꯠ ꯑꯃꯈꯛ ꯄꯤ ꯂꯣꯏꯅ ꯂꯣꯏꯅꯅ ꯗꯤꯖꯤꯇꯦꯜ ꯄ꯭ꯂꯦꯠꯐꯣꯝꯁꯤꯡ ꯍꯥꯏꯕꯗꯤ ꯏꯟꯚꯣꯏꯁꯤꯡꯅꯆꯤꯡꯕ ꯅꯧꯅ ꯀꯝꯄꯜꯁꯔꯤꯂꯤ ꯍꯥꯞꯆꯤꯜꯂꯛꯄ ꯁꯤꯁꯤꯅ ꯅꯧꯅ ꯊꯣꯛꯂꯛꯄ ꯅꯍꯥꯁꯤꯡꯗ ꯃꯈꯣꯏꯅ ꯕꯤꯖꯤꯅꯦꯁ ꯇꯧꯒꯦꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯆꯧꯕ ꯀꯥꯟꯅꯕ ꯑꯃꯈꯛꯁꯨ ꯄꯤ ꯁꯔꯅꯁꯨ ꯍꯧꯖꯤꯛ ꯄꯟꯕꯤꯈ꯭ꯔꯦ ꯑꯗ ꯃꯈꯥꯗ ꯑꯩꯅ ꯍꯪꯖꯅꯤꯡꯉꯤꯁꯤꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯁꯔꯅ ꯍꯧꯖꯤꯛ ꯇꯦꯛꯁ ꯑꯗꯒꯤ ꯑꯑꯣꯟꯕ ꯂꯥꯛꯄ ꯃꯌꯥꯝ ꯑꯗꯒꯤ GST ꯁꯤꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝ ꯄꯟꯕꯤꯈ꯭ꯔꯦ ꯁꯤꯒ ꯏꯔꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯇꯦꯛꯁ ꯔꯤꯐꯣꯔꯝꯁꯤꯒ ꯗꯤꯖꯤꯇꯦꯜ ꯏꯟꯗꯤꯌꯥꯁꯤꯒ ꯏꯔꯣꯏꯅꯅ ꯆꯠꯄꯁꯦ ꯑꯅꯤꯁꯤ ꯃꯔꯤ ꯀꯌꯥꯝꯅ ꯂꯩꯅꯕꯒꯦ ꯍꯥꯏꯕꯗꯣ ꯁꯔꯅ ꯈꯔ ꯊꯝꯕꯤꯌꯨ ꯍꯣꯏ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏ ꯍꯥꯏꯕꯗꯤ ꯑꯩꯅ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯍꯥꯏꯍꯧꯕꯗ ꯔꯣꯜ ꯑꯦꯟ ꯗ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯍꯥꯏꯕꯒꯤ ꯁꯦꯛꯇꯔ ꯑꯃꯈꯛꯇ ꯌꯦꯡꯉꯨꯔꯒꯁꯨ ꯌꯥꯝꯅ ꯔꯤꯂꯦꯇꯦꯠꯅꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯤꯇꯤꯖꯟ ꯈꯨꯗꯤꯡꯃꯛꯁꯤꯒꯤ ꯔꯣꯜ ꯑꯦꯟ ꯗ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯌꯦꯡꯉꯨꯔꯒꯗꯤ ꯉꯁꯥꯏꯒꯤ ꯇꯦꯛꯁꯁꯤ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ GSTꯒꯤ ꯇꯦꯛꯁꯀꯤ ꯔꯤꯐꯣꯔꯃꯦꯁꯟꯁꯤ ꯑꯩꯈꯣꯏꯒꯤ ꯗꯤꯖꯤꯇꯦꯜ ꯇꯦꯛꯁ ꯍꯥꯏꯕꯃꯛ ꯌꯥꯔꯦ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯁꯤꯇꯤꯖꯟ ꯑꯃ ꯑꯣꯏꯅ ꯀꯁꯇꯃꯔ ꯑꯃ ꯑꯣꯏꯅ ꯀꯟꯖꯨꯃꯔ ꯑꯃ ꯑꯣꯏꯅ ꯄꯣꯠ ꯑꯃ ꯂꯩꯔꯨꯕ ꯃꯇꯝꯗ ꯑꯩꯅ ꯗꯨꯀꯥꯟꯗꯒꯤ ꯇꯦꯛꯁ ꯏꯟꯚꯣꯏꯁ ꯑꯃ ꯄꯨꯔꯛꯑꯒ ꯇꯦꯛꯁ ꯏꯟꯚꯣꯏꯁꯇꯨꯗ ꯑꯩꯉꯣꯟꯗꯒꯤ ꯇꯦꯛꯁ ꯌꯥꯎꯔꯒ ꯈꯣꯝꯒꯠꯈ꯭ꯔꯦ ꯍꯥꯏꯕ ꯃꯇꯝꯗ ꯇꯦꯛꯁꯇꯨ ꯅꯤꯌꯣꯝ ꯆꯨꯝꯅ ꯄꯤꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯇꯦꯛꯁꯇꯨ ꯅꯤꯌꯣꯝ ꯆꯨꯝꯅ ꯈꯣꯝꯒꯠꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯏꯔꯥꯏ ꯂꯥꯏꯅ ꯀꯁꯇꯃꯔ ꯑꯩꯈꯣꯏꯗꯒꯤ ꯍꯧꯅ ꯔꯦꯁꯄꯣꯟꯁꯤꯕꯜ ꯁꯤꯇꯤꯖꯟ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯒꯤ ꯗꯥꯏꯇꯅꯦꯅ ꯈꯜꯂꯒ ꯚꯦꯔꯤꯐꯥꯏ ꯇꯧꯕ ꯌꯥꯕꯒꯤ ꯄꯣꯔꯇꯦꯜ ꯐꯥꯎꯕ ꯂꯩ ꯍꯥꯏꯕꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ GST ꯅꯝꯕꯔ ꯑꯃꯈꯛ ꯄꯤꯔꯒ ꯇꯦꯛꯁ ꯏꯟꯚꯣꯏꯁꯇꯨꯗ ꯃꯗꯨꯒꯤ ꯇꯦꯛꯁ ꯏꯟꯚꯣꯏꯁꯇꯨ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯃꯗꯨꯒꯤ GST ꯅꯝꯕꯔꯁꯨ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯒꯤ ꯋꯦꯕꯁꯥꯏꯠ gst.gov.in ꯗ ꯆꯪꯉꯒ ꯍꯥꯏꯔꯤꯕ GSTIN ꯅꯝꯕꯔꯗꯨ ꯚꯦꯔꯤꯐꯥꯏ ꯇꯧꯔꯒ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯚꯦꯔꯤꯐꯥꯏ ꯇꯧꯕ ꯌꯥꯏ ꯀꯔꯤꯒꯨꯝꯕ ꯂꯥꯜꯂꯝꯃꯒꯗꯤ ꯃꯅꯥꯛ ꯅꯛꯄ ꯑꯣꯐꯤꯁꯁꯤꯡꯗ ꯑꯩꯈꯣꯏꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯁꯨ ꯌꯥꯏ ꯂꯣꯏꯅ ꯂꯣꯏꯅꯅ ꯃꯁꯤ ꯈꯛꯇ ꯅꯠꯇꯕꯤꯗ GST ꯔꯤꯐꯣꯔꯝꯁꯤꯅ GST ꯂꯥꯛꯄꯗꯒꯤ ꯏ-ꯋꯦ ꯕꯤꯜ ꯍꯥꯏꯕꯗꯤ GST ꯌꯥꯎꯕ ꯄꯣꯠ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕ ꯃꯇꯝꯗ ꯇ꯭ꯔꯥꯟꯁꯄꯣꯔꯇꯦꯁꯟꯒꯤ ꯀꯣꯄꯤꯁꯤ ꯏ-ꯋꯦ ꯕꯤꯜ ꯍꯥꯏꯗꯅ ꯌꯥꯝꯅ ꯂꯥꯏꯊꯣꯛꯍꯟꯈ꯭ꯔꯦ ꯃꯁꯤꯁꯨ ꯗꯤꯖꯤꯇꯦꯜ ꯄ꯭ꯂꯦꯠꯐꯣꯝꯒꯤ ꯗꯤꯖꯤꯇꯦꯜ ꯏꯟꯗꯤꯌꯥꯒꯤ ꯑꯆꯧꯕ ꯑꯍꯣꯡꯕ ꯑꯃꯈꯛꯅꯤ ꯂꯣꯏꯅ ꯂꯣꯏꯅꯅ ꯉꯁꯥꯏꯒꯤ GSTꯗ ꯔꯦꯖꯤꯁꯇꯔ ꯇꯧꯔꯕ ꯇꯦꯛꯁ ꯄꯦꯌꯔꯁꯤꯡꯁꯤ GSTꯒꯤ ꯄꯣꯔꯇꯦꯜꯗ ꯃꯁꯥ ꯃꯁꯥꯒꯤ ꯑꯦꯀꯥꯎꯟ ꯂꯩꯔꯒ ꯀ꯭ꯔꯦꯗꯤꯠ ꯂꯦꯖꯔ ꯀꯦꯁ ꯂꯦꯖꯔ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯅꯤꯠ ꯑꯦꯟ ꯗ ꯀ꯭ꯂꯤꯟ ꯑꯣꯏꯕ ꯇ꯭ꯔꯥꯟꯁꯄꯔꯦꯟꯠ ꯑꯣꯏꯕ ꯑꯦꯅꯤ ꯃꯍꯥꯛꯅ ꯑꯄꯥꯝꯕ ꯔꯤꯐꯟꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯃꯊꯛꯇ ꯇꯧꯕ ꯀꯦꯁ ꯑꯃꯒꯤ ꯃꯊꯛꯇ ꯑꯄꯤꯜ ꯇꯧꯒꯦꯕꯨ ꯍꯥꯏꯔꯣ ꯍꯥꯏꯔꯤꯕ ꯍꯤꯔꯝꯁꯤꯡꯁꯤ ꯉꯁꯥꯏꯒꯤ ꯄꯣꯔꯇꯦꯜꯗꯨꯒꯤ ꯊ꯭ꯔꯨꯗ ꯗꯤꯖꯤꯇꯦꯜꯂꯤ ꯑꯣꯐꯤꯁꯇ ꯚꯤꯖꯤꯠ ꯇꯧꯗ꯭ꯔꯒꯁꯨ ꯂꯣꯏꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯔꯦ ꯃꯈꯥ ꯇꯥꯔꯛꯄꯗ ꯁꯔꯗꯒꯤ ꯈꯪꯖꯅꯤꯡꯉꯤꯁꯤ ꯍꯧꯈꯤꯕ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯇꯦꯛꯁ ꯔꯤꯐꯣꯔꯝꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯐꯤꯕꯝꯁꯤ ꯀꯌꯥꯃꯨꯛ ꯐꯒꯠꯍꯟꯕꯒꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯁꯦꯟꯃꯤꯠꯂꯣꯟꯗ ꯑꯐꯕ ꯑꯍꯣꯡꯕ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯂꯩꯕꯥꯛ ꯑꯁꯤꯅ ꯏꯪ 2048 ꯐꯥꯎꯕꯗ ꯃꯥꯂꯦꯝꯒꯤ ꯃꯥꯡꯖꯤꯜ ꯊꯥꯅꯅꯕ ꯆꯪꯁꯤꯜꯂꯤꯕ ꯕꯤꯛꯁꯤꯠ ꯚꯥꯔꯠ ꯑꯁꯤꯗ ꯀꯗꯥꯏ ꯐꯥꯎꯕ ꯀꯥꯟꯅꯕ ꯄꯤꯒꯗꯒꯦ ꯍꯥꯏꯕꯗꯨ ꯁꯔꯅ ꯈꯔ ꯊꯝꯕꯤꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯔꯤꯕ ꯀꯣꯏꯁꯟ ꯑꯁꯤ ꯚꯥꯔꯠꯀꯤ ꯑꯆꯧꯕ ꯄꯥꯟꯗꯝ ꯑꯃꯒ ꯂꯣꯏꯅꯅ ꯆꯠꯂꯤꯕ ꯕꯤꯛꯁꯤꯠ ꯚꯥꯔꯠ ꯂꯣꯏꯅ ꯂꯣꯏꯅꯅ 2047 ꯐꯥꯎꯕꯗ ꯑꯆꯧꯕ ꯄꯥꯟꯗꯝ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯏꯀꯣꯅꯣꯃꯤꯗꯁꯨ ꯑꯁꯥ ꯑꯃ ꯊꯝꯃꯤꯕꯁꯤꯗꯩꯗ GSTꯒꯤ ꯔꯤꯐꯣꯔꯝ ꯂꯣꯏꯅ ꯂꯣꯏꯅꯅ ꯇꯦꯛꯁꯀꯤ ꯔꯤꯐꯣꯔꯝ ꯍꯥꯏꯔꯒꯁꯨ ꯌꯥꯔꯕꯁꯤꯅ ꯑꯆꯧꯕ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯄꯤꯔꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛꯁꯤ ꯏꯀꯣꯅꯣꯃꯤꯁꯤ ꯆꯥꯎꯈꯠꯅꯅꯕ ꯍꯣꯠꯅꯕꯗ ꯄꯣꯠꯊꯣꯛ ꯍꯦꯟꯒꯠꯍꯟꯕꯗ ꯅꯠꯇꯅ ꯃꯄꯥꯟꯗ ꯄꯣꯠ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯕꯗ ꯏꯁꯝ ꯆꯝꯅ ꯍꯥꯏꯔꯕꯗ ꯃꯃꯥꯡꯒꯤ GST ꯀꯥꯎꯟꯁꯤꯜꯒꯤ ꯑꯍꯣꯡꯕꯗꯁꯨ ꯌꯥꯝ ꯄꯤꯛꯄ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯄꯣꯠ ꯊꯥꯗꯣꯛ ꯊꯥꯖꯤꯟ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯇꯔꯝꯗ ꯍꯥꯏꯔꯒ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕ ꯃꯇꯝꯗ ꯏꯚꯟ ꯑꯩꯈꯣꯏꯒꯤ ꯄꯣꯁꯠ ꯑꯣꯐꯤꯁꯀꯤ
through mapanda export tawba matamda makhoi refund du bawba yamna tuba matamda process tawnanabagi akhoida ahongba pire masisina kayam kanaba pikadage haiba matamda akhoigi macha akhoigi small scale industry da pothok chariba nauna business ki lamda changa iba mayamsida achauba encouragement amakakpi masisina macha mayamsina ahongba mayamsiga loinaraga akhoigi bharat ki economy da ahongba achauba ama purakani aduga asaju tawi 2047 ki pandam si soidana irailaina phangba ngamgane hain makha chathajarpo oina sir GST sina manipur gumba apikpa amadi achauba udyog marang kaina leitaba rajyada karamna kanaba pibage amadi manipur na leibak asigi sel thumgi phibam phagat hanbada mateng oiri haina lobibra adumasu thambiyo hoi yamna nungai ngasai makai akoina bharat pumbagi yamna chauna achauba miyeng amaga loinana yengroba matungda akhoi isagi lamdam manipur gi matangda amung yengakpa matamdadi hanadagi pothok leijadaba hanadagi income yamna picture adugumba state ama oiriba manipur gumbada GST gi ahongba mayamsi phajana implement tawragadi yamna ahongba purakane na khalle mamangda su aina pankhre haibadi GST lakpadagi akhoigi pikraba state pothok leijadaba singsida hena kanaba pibasi GST haibasidi consumer base haibadi user base haibani haibadi pot ama akhoida pothok tu leijadragasu mapandagi pura agasu pot tu akhoigi manipur gi miyamna sijinabo oitaragadi manipur miyamna sijinabagi matung ina tax oina akhoigi manipur government da kaayeba manipur government da kaabasina manipur gi revenue hengaleba simain tawdana manipur da laiba miyam akhoina su citizen mayamna su niyom chumna taxi khongkatpagi thabaksiga taxi niyom chumna khongkatlaga niyom chumna pibagi deposit tawbagi government gi account da deposit tawbagi satnabi siga leiragadi hauzik leiriba manipur gi economy da sina awaba chaitheng mayam ama piriba sidagi economy do hengalalaga manipur gi phibam dasu economy gi phibam dasu achauba ahongba ama purakane na asa tawe sir makha tarpo oina khoi manipur gi matang sida miyam haitar manipur gi praja miyam sina tax ki matang sida khangba khara watpa haigadra natraga mamuta na khangdabana khoi gi sarkar sina tax se pangkhomda khomgatli natraga niyom la na khomgatle henjille kainaga mayam sigi wakhanda khanba amasu khoina uba phangje sigi matang sidadi sarna sarkarna lauriba taxi asigini natraga akoina pot yonba leiba matamda khomgatliba taxi si maram sigini haibado mayamda amtang thambiram hoi mase akoina akoigi praja miyam sidaida kitang GST haibasigi matangda awareness si kitang sengna piba watpadagine haina su ai thamjage ko sigi matang sidaida haidi lan khallibasigi maramsi GST haibasi karino GST haibasi kanana khomi aduga GST haiba tax asi customer akhoidagi public miyamdagi khongraga tasengna yauribra yaudabra haibasigi chamamnaba ama leibase sijinazu praja singsina tasengna tax se khomgraga government ge account da changibra government ge account da changaga maduna public ki damakta kanaba scheme jingda natraga public ki damakta government ge development work mayam sidaida thadaribra haibudu tasengna khangdabadagi lana khanba su kongai amanebako aduna takpadi GST haibasi karino GST haibasi niyom chumna khomibra niyom chumna akhoina su piribra akhoina pot leiba matamda GST si niyom chumna yaukrabra natraga niyom kaina GST registration laudaba mayam amana GST si khomaga leiribra natraga akhoibu praja miyambu lana aranba mongda puraga GST si khomdanaba hotnabra haibudusu akhoi mamutana khangba madarkar leiba samna harbada aina ngasai mamangdusu pangiba GST haibasi akoina pot khudingmak leiba matamda yaugrabani yaugibo oiba taragadi niyom chumna GST tu khomibra haibadu icham chamna aina ngasai mamangda haibadu maina pot leiba khudingi
tax invoice na singba lawbiba dukandar singdudagi tax invoice na singba lawbiba taragadi tax invoice tu chumbra lanbra haibado aina ngasai haigiba dumaina icham chamna akhogi website gst.gov.in da changaga search taxpayer du da changaga hairiba GSTIN number du chumbra lanbra GSTIN number du chumna tax piribra return file tawribra tha khudingi haibadu isa na verify macha ama khaktang tawragadi GST haiba tax asi aikhoidagi khongat kiba tax si sarkar gi manipur government gi account da changi haibado isa na su khangjaba ngamgani bako simain tawdana macha sigumba macha mayam sidagi akhoina achauba ahongba ama purakani na asachu tawi aduna akhoina mayamda public ta awareness oina GST haibase karino GST se kamaina khomi GST si khongalaba matungda government gi account da changaba matungda maduna akhoigi development work ta maduna akhoigi scheme na chingbada fund oina sijinai haibado mayamda khanganba amakhaktam di darkar tae na khalle yam nungaijai ngasai dagi khoina wari sajarak pasida tax reform natraga GST sigi matang sida khoina hana khangamdaba mayam ama khangjaba ngamme sarmakha tarakpada haukiba chahi tarani thoye sida miyamda khwaidagi kanaba piba tax ki awon base kari oigani habdu sarnamtang thambiyo hoi nungai chume ahongbadi mayam ama khak purakre akhogi GST council na makoina meeting tawbu khudingi public na thengnariba awaba mayam ama taxpayer na thengnariba awaba mayam ama sigi mayam si laithok hananaba matam pumbada hotnei adubu mamangi chahida pangthokiba 56 council meeting gi amendment sina khwaidigi chauna ahongba puropra na khalle hojik pawbugi oina aina mamangda su pangre ko adugi mathakta aina samlakpa ma adum hairamge achouba ahongba ma hairagadi ngasaigi mamangi 56 council meeting da akhoigi maru oiba pochai mayam amagi rate handarakpa dugi mathakta aina mamangda su pangibadugi mathakta hidak langthak maru oina yamna aki tungjunnyai orba pasha yamna changba ana layeng cancer na chingbagi hidak langthak na chingbada achauba tax ki rate ahongba purakhiba samna harabada zero tax orakiba adagi health insurance mayamna launariba personal insurance health insurance na chingbada 0% tax rate oirakiba masisu achauba ahongba mani loina na akhoigi numit khudingi changdaba yadaba pochai singda 0% da putharakiba loina na 5% da putharakiba tax rate ta sijina yum khuding makki hana laijariba income du da makoigi chading tawbagi changsu hengale loina na kanabasu mayam ama pire loisilakpasida CGST Imphal Commissionerate ki thawpuriba miyoi ama oina tax reform amadi manipur gi GST gi matangda thamningba wafam khara thambiramba yagadra hoi all india radio bu mukahna su thaga chari sigumba platform ama khak pibi bagi damakta haibadi akhoi sahi mapan sudoroba GST implement tawbase 2017 dagi horaga ngasi bawbada asigumba GST implementation taurakpaga loinana aikhoisu mayamda public ta GST habsi karino GST ki kanabasina karino GST si matau karamna kamaina masina public ta aikhoida kanaba pi niyom chumna GST pi basina tax yauraga pot leiraga tax tuna government gi account da sangaga sina aikhoida state ki oina loina na leibak ki oina kayamna kanaba amadi ahongba pibage haibadu mayamda khangananabagi achauba tanja amakhak pibibagi damaktasu all india radio bu yamna hagachai loina na mamangda aina haigibadu maina customer ama oina natraga pot leiruba consumer ama oina karigumba GST isa na GST si niyom chumna hairiba pot leibaduda yaugraga niyom chumna pibra pidabra haibadu Singnaba leiragadi natraga kanagumba kharana GSTC niyom lana khomba leiragadi somgi singnaba singdu solve tawnabagi damakta aikhoigi office ti central GST gi oina thambal khongda leiba GST baban ta laaga aikhoigi GST gi division office ta laaga aikhoigi seva kendra hangiba singdu da khana nainaraga somgi khangdaba natraga somgi leiba problem singdu solve tawba yagani aduga any kanagumba hariba hongba chawbana niyom lana tawriba GST niyom lana khomiba natraga niyom lana
ꯄꯤꯗ꯭ꯔꯤꯕꯗꯨ ꯈꯣꯝꯒꯠꯄꯗ ꯍꯣꯡꯗꯣꯛꯄꯗ ꯃꯇꯦꯡ ꯑꯣꯏꯒꯅꯦꯅ ꯈꯜꯂꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯔꯒꯤ ꯆꯤꯜꯂꯕ ꯇꯥꯟꯖꯥ ꯀꯌꯥ ꯀꯥꯏꯊꯣꯛꯄꯤꯔꯒ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯨꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯁꯔꯕꯨ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯕꯨꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ